Manipur Top 20 News na tungan-tungan ba reliable source hindi ko charga. Matamatang oiba maru ipaw sing tatukon kahanjay. Aham headline da sahi tara daluki mamangda Bangladesh ki army officer sing hananaba hanagi PM Sheikh Hasina na yathang pibda India ki kut yauki Bangladesh ki court amana British ki MP Tulip Sidikpu sahi ani kaisum sangda thamnanba warep pikre. Stephanie bypass ki asiba haksang suitcase manungda yaramle. Mobile phone kudimakta takpa yadaba lengaki cyber safety application install tawnaba phone company singda order pikre. Supreme Court na CBI da digital arrest ki casing sinanaba kahankre. Tribal group singa SD status ki khongjang gi matangda khanagani himanta biswas. Terror launch pad umpuguma padromda militant chama kunrom changsilaknaba ngaiduna leiri IG Ashok Yadav. IDP Singh December thamanungda masagi mayumda hajilhanaba kokomina governor da memorandum pisinkre. Pau sandong pijari ahanbada IDP Singh December thamanungda masagi mayumda hajilhanaba kokomina governor da memorandum pisinkre hari. Internally displaced person IDP Singh chaliba tha asigi manungda masa-masagi mayumda hajilhanabagi thabak paikhatlu haiba demand yawba memorandum ama ngasi kokomigi convener Kurajam athobuna lusingba mihut kangbu amana governor da pisinkre. Memorandum pisilurga thorpada Kurajam athobuna pawmisingda phongdok lambada governor lusingba Manipur lengaki mihut kangbu amana mamangda IDP Singh loinana pangthokiba mifamda thajaba pikibagi matung inna chaliba tha December asigi manungda IDP Singh masa-masagi mayumda hajilhangani hakibadu thabakto onthoknaba memorandum asi reminder oina pisinkibani. Lengaki matik chaba pakum lakti fawadi numit kudingi governor amadi chief secretary da ningsing zero sing matang bisinana ba thourang tauri haiki kokomi amadi CSO singna lanjinari ba sing mayum da hanjinri ba fawba tha ama chupna khangchaljing gada khongjang ngasi dagi lamboi khongnang khongda changsin ba hokre hairi amaromdana sahi tara taruki mamanga Bangladesh ki army officer sing hananaba hanagi PM Sheikh Hasina na yathang pibda India gi khut yauki ngasi dagi na sahi tara taruki mamanga masing yamlaba Senior Army Officer Singh hananaba hanagi Prime Minister Sheikh Hasina na yathang piki haina commission gi report amana phongdorakre mihat aduda India gi kut yaukibadu leipa adugi army gi mapangal sonta hanabani haina su commission gi report na makhataki Bangladesh Rifle BDR gi repegging troop na military officer sing yauna mioi humdraga mari hatuna Dhaka da numit ni chupna iho tholakiba adu kumja 2009 phawa leipak sin batungna sandoki mahiroi singi iho na maram oiraduna mapam takraba hanagi Prime Minister Sheikh Hasina gi matamda thokiba mihat adubu Tiketnabagidamak interim lengaki chief advisor Muhammad Yunus na commission ama nikhatki commission gi report ki matung ina lamni singna horkiba iho adu matamduki Sheikh Hasina na lusingba awami lengak na haktheng na yauki hainasu pongdorki hanagi parliamentary member Fazal Nur Taposan na hanagi Prime Minister Sheikh Hasina gi yathang matung ina mihat adu chathananaba honabada green signal piki haina commission gi chief LM Faslur Rahman na thamkiba wapam amabu lengaki press office na miyam da pongdorki commission na tiketbagi thabak chathabada kumja 2009 da masing yamlaba army officer sing hatkiba aduda India gi charba khut yauki haina phongdor pagalena India na lepa asigi army gi mapangal sotha hanabagi thogdang amada achoba thogdang lokibani haina su Rahman na makhatana phongdoki interim lengaki chief advisor Muhammad Yunus na commission gi report adubu taramna opagalena kumja 2009 gi mihat adugi matangda lenga asigi miyamna asengba khangdana leramba adu ngasidi mayek senglakle haina phongdoki mamangda tikatkiba report amana lammi singi tolop hengananaba amasung hena Putong saba pide habigi wahugda lammi singa iho adu horkibani haiba wahum su thamaki amaromdana Stephanie Piperski asiba haksang suitcase manungda yaramle tayol amarom thiba khangdana lerkibi Austria gi secondly Stephanie Piperski asiba haksang Austria gi umang amada suitcase manungda yaram thengnakre Christmas party amada mahaki marup singna aroiba oina ukiba Stephanie Pipers mangkibagi missing report mahaki mari mata sing amasung marup singna mari lenaba police tapiduna wakalakibani Slovenia gi umang amada sina pangkiba Stephanie Pipers mahaki hanagi boyfriend na hatpani haina pongdok charkiba galwenena maral yajakre masagi sahi kuntra ga mathoi surabi Stephanie gi boyfriend asina Stephanie bu hala matungda suitcase amada haptuna Slovenia gi umang amada langthoklamani haina Austria gi paukse crony jetungna report torkibani local media ama oiba people magazine na phongdorpa warol amada mahaki hanagi boyfriend asiga building amada mari yanakibasu yumdo na basingna uhokiba lei haina phongdorki tayol amarom thibu khangdana lerkibi second bi asi mahaki hanagi sahi kuntra ga mathoi suraba boyfriend asina hatpani haina maral yajakiba galwenena mioi adu Austria gi ngamkhai manak laiba casino amagi mayadagi fabangam kibani hairi police na par matungda mihat asi sahi kunsang mathoi suraba mioi asina chathagibani haina masana yajakiba galwenena Slovenia authority na mihat asi da general mioi asi Austria da sinakragani hairi second bi asigi hanagi boyfriend yauna mahaki ayamba koktaba mapabusu police na pakatpa ngamle haina authority gi maikai dagi phongdoraki amaromdana terror launch pad humpuguma paromda militant chama kunrom changsilaknaba ngaiduna leire IG Ashok Yadav Border Security Force BSF Kashmir Frontier gi IG Ashok Yadav na Kashmir da line of control
LOC ga nakna leiba terror launch pad umpuga mapan romda militant chama kun romna India da changsilak naba kudong sabang aiduna lairi haina phongdokre mahang hai BSF na army ga kusam aduna Kashmir gi LOC da leptana operation chathaduna lakpada hariba wahum asi khangmang amlak pani leptana operation chathakpada militant singna lona yadama ongda changsilak naba honaki infiltration gi thoong marisu mai pakhan kide BSF na army Jammu and Kashmir police amadi paramilitary CRPF personnel singa kusam aduna LOC da joint operation kungani thoirom chathakre hariba operation singa sida Chinese grenade AK-47 rifle yauna tungan tungan ba khuchu khulai amadi kapa yariba maru kya phagat ngamkre hawjik LOC ga nakna leiba active oiba terror launch pad umpuga mapan asida BSF ki G unit na akanba miyeng thamli hariba launch pad sing asida terrorist samaga kunrom kudong sabang aiduna lairi habasi mayak sing khangba ngamaga loina BSF na terrorist singi tungan tungan ba planning camp singsu leptana yengchili hai hi makna makha taraduna LOC na infiltration ga mari lenaba challenge kaya leptana thinari basi yengduna lanbi singbu mangjong na training pinaba amasung sem satuna lehenba ngamnabi dama BSF na anuba surveillance equipment amadi khulai kya gi training su piba hore LOC da ayuk nungthil numidang khaidana surveillance tawba mathok tai haki amaromdana tribal group singa SD status ki khongjang singi matangda khanagani hemata biswas Assam gi group of ministries GOM na lamdamasigi community tarukta SD status piduna utokiba report adugi mayakta khongjang sangsilakiba tribal group singa paminaduna wari sanagani haina chief minister Himanta Biswas na phongdokhe mahakna hai tribal group singna community taruki SD status ki mayakta sangsiliba khongjang sing asi GOM gi report adu mapung fana pahugdaba amasung media na phongdokpa wafam kharada yumpham oiraga jangsinba khongjangni maramaduna makhoi ga paminaduna SD status pibagi matangda wari sanagani haiba community taruk asida SD status pibda haradagi lerpa SD group sing da karimata sokataba leite haiki Himanta Biswas na makha taraduna hawjik report asi center da thadingagi matam khara lairi matam asida opposition oiriba congress na phongdorokningba wafam natraga sendok sadokningba leirabasu khanglakpa yagani positive oiba khongthang oirabadi aikoi khudingmangna khusamnaduna paikhatnaba onasi adubu community taruk asida SD status pigadabani haramba congress na ngarangdagi mamai laikibasi kari marangino hangki amaromdana Supreme Court na CBI da digital arrest ki casing yengsinaba khankre Supreme Court na Central Bureau of Investigation CBI da laipa asida digital arrest scam singi masing hengalakibasigi matangda laipak sin batungna investigation chathaduna yengsinaba khankre CBI gi investigation da state lengak singna ayaba piduna mating panggadabani hainasu Chief Justice Surya Kanta amadi Justice Jaimala Bakchina Saba bench asina khanki bench asina Reserve Bank of India RBI dasu notice thaduna artificial intelligence AI natagana machine learning technology sinaduna cyber fraud case singda sinanaba bank accounting freeze tausinriba karigino haibagi maram khangalakadabani haiki masingumba cyber case sing asida amadi union territory singna CBI ga kusamnaduna thabak tawba ngamnaba regional amasung state cyber crime coordination center sing thamgadabani haiki Video asibu pawdumada soikilan kiba yawabasu ngakpigani amadi channel asibu subscribe tawbigidamukta thagakpa phongdoksari tung koina miyamgi siba tawba ngamba oijage